everyone, welcome back to my channel Gitanjali Story Time in Manipuri. Ngasi aina wari gani lizagani. Wari se aham bagisina yamna rare oiba koina yam tang na tabalaina ama tawbagi wari ni amana koigi science ki experiment dane na body donate tawbagi wari ni. Dudi wari se hausarage wari aham basina Sam Ballard haina sahi trampan suba Sydney Australia dagi nupa macha amagi wari ni. Sam je college ki satrani aduga mase moigi rugby player haina moigi rugby game haina ma kano to ball pairaga innadana kotana tawba ama game ama lebni khoigi manipur ga hargana yubi lakpigi type tawba ma lay aduma se yamna yam haiba rugby player ama oi aduga mase na tough oiba अखोई कहे तारे मचिन गजे दोंग दोंग गत थीबी मीना गा चैलेंज तौगा जे हेक्ता आई तौनी काइना गा हेक्ता एक्सेप्ट तौबी अदुगुम्बा नुपा मचा म ओय मासे अदा नोमा मोई की गेम से लोयरगा ममानबगी मयुम सिदा मोई मैम जे फमगा अखोई की वाइन अप्रिशिएशन डे हाइबगी टाइप दा मोइना अहन सारगा नुपा मचा मैम पुनबगी अखोई बियर गुमा थकबगी महुत्ता मोइना वाइन थअगा अहन सारीनेना दुगुमाइना सुम हाइदी नुपा मचागी ngausinabagi leidana adumaina wine thakpagi numitida moise wine thae wine si tap thakpade moise khagade loina ngaunare ngaunabasida moina mamana bedogi backyard ki nakanda maning thongna thokaga moina churup thak ngai sida ngasai slug haina ama tin ama lei nong churakanda thokpa tharoi haiphet man bane adugi tin je chatlaga leiba ubasida kana nomna Masiki slug si kana changam ni kaina moi masen se dare tong na bazani andagi mayam jina ai de talle khole kaina moi tawdagi khuji Sam jina mari challenge guma tawse amna mana hekta makok hekta chongsan bi guma tawi mase ada mana ai chage na sineba yudu khaga loina ngauna rabanina mamara basing jina salo dangam junga moi tawda slug sibu kamai cha doino kha ai chage ka haraga mana slug se ground dagi pharaga maya da hapsalaga mana chabadagi mayam je impress ka oidana smaga je nangdani nupa thokpa khotpa challenge accept to khokpa kaina numi simadi nungaire ma je man hai je he was the king of the night ei moi mamana ba jing mayam marakudagi hatta koigi ma je amna impress oibagi khotpagi ma ka je thagatana khotana tawra moi se wine nung tha kholaga mayumda halaga Sam je my bedroom dum changa tumghre nungala kan sida mana tum hawla pasida hangovers am phajana leire duduga magi makhong magi oi thangba makhong sida khoigi khara na badongna tawba ma yawi mase na badongna tawba sida mana ai ngasai hangover tawbudo adudugi na oiramdong male aduduna maybe evening da nungdang wairamda mathanda phagi basu yai haina mana khallaga ngaire maje cha green tea ga thaktana juice thaktana ngasai gi hangover do phatna banena ado nungdang wairam oirapadadi magi hangover do phagare aduga magi makhong ana badudi hena nasan bagi type ta tawre mase tawdegi mana ai pain killer ma charage duga hai nungalaga yengage na nungalaga mai phajaramane na mase nungdang do ma pain killer kai chare aduga nungala kan sida magi ngasai makhong na nabase henna na lerame henna narambadagi mase kaigino ai khong sida am kanna nare sibona masina mama da kumtharaga mama sida mana haibasida mama sina khalina mapa se Sam gi mapa je Sclerosis aina laina ama leibani khoigi skin ge kanjala aga nung dong naga tamna tawraga veins nung kai kai se loina ma block tawba khotpa tawbagi ama leibani adu do mapa do na banina moigi genetic laina su oi bajani si se jina mapa gi do ma laura boining dana mana adu oiram basu yae na haibasida dai Sam jina ainu ngarang slug ma charui ma moi mem na dare tawna bada sineba dai mama na slug do de kem khalo no he slug charaga kana bo ngasi phoba nai si abam ta de khote kem taw slug de kem taw dong na te khote ado nangi na khong du dim tang check tok thok se doctor da yengu sena mama sana doctor da pora ka doctor da papa doctor sina yenge ka karai da ka doi no kholi no na
adai mana saina khongse ngarang sumaina nabdagi aina phagadra na hangover tawbu male phagadra aina tawbane phatre nungdang wairem da mu naba khitang henjale aduga ngasi ayuk tu mahulapudana yamna hena na lerame khole kaigino khangde khote aigi baba du su sumaina skin ni anaba laibanina adudugi su haina khandana laini kon tawda mapa moi onja masagi ngasagi doctors na ngasai magi sclerosis to di rule out tawre nang kem tawde khote adu nangi na khong nari se kari gino di khangde ni kari maram gino ne na haiba jani aduda ngasai sam jena ngarang do ai slug mayam daring tawnabada aina nahan haidi nahan do aina mayam sum dare tawnabada slug ama charoi kholoi na hai jani ana doctor du na su slug chabaduna di khong nabaduga mari kaimbu laina de khote adugi di nangi khong nari ni maram se isu gyan tadre ado yengo nang kaigumba atopa symptom develop tawragadi lao kholo haibdagi mama du su ngasai gi mapa du na anaba do nadrabani na khar lera phagrani na mobile ni mak lae mayumda lairaga numini ni humni sagi mase anab se henjala aga mase vomiting tawre adagi ko ngaubi haudana khotana tawbadagi mama sida mu pakhatana doctor sida mu pore mase doctor sida pora akan sida doctor sina magi diagnose tawre magi treatment tawre duga masigi anab sigi matangda moina investigation khara tawraga atopa doctor singa tanar khotla kanda ngasai mayamna thigala matungda mana naramise red lungworm haina anaba ama oilerame asigi anaba se anambana uchi da nagali duga nariba uchi sina parasite ama carry tawi asigi parasite se ngasai uchi du na magi feces edi magi amangba adugumada yaugalle hai aduda khoigi soidana snail gumba slug gumbana charuragadi ngasai snail traga slug moiduna amuk carrier oiraga mathang sandokpagi adugumba tawba ama oiraga leramaba adamana ngasai daring tawnabada pana slug ama charubado adugi slug to ngasai uchi du na naba anabdugi parasite to carry tawba slug oirambadagi mangonda human being da transfer tawbani na haye ado anambana sise transfer tawbaje khoigi undercook snail natragana khoigi fresh water gi crab adagi frog laidana adagi khajing macha anambana khoigi fresh water haitare ne ko ising turen da phangba pukhi da phangba adugumba moisina anambana undercook tawrakanda tawgalle haye sigi spray tawbase ado anambana sumaina spray tawbase yam kana aruba anaba laina di oide moina haibase masagi parasite na manung na changaga masa mathanda sirakanda sagi anabado phayena adumaina moina explain tawbire tawraga sam da harise maybe nang asigi kanosina parasites na ma siba ngairaga nang adum phagalakani khotkani adubu yamna rare oiba case ta haidi yamna rare of rarest case ta huziki parasites na intestine manung sida penetrate tawraga changkhraga brain gi kanoda kakhatkhraga brain gi lining khoi gi brain gi lining se outer lining gi sidaida boro tawraga haidi hutlaga leiraga yamna anaba makhanama meningitis aina anaba ama tawgali asigi laina sidi yamna rare oi aduga si naragadi yamna fatal oi sibasu yawi kholi adubu nangi di kaisu mande khoti na khongdu naba khatani nangna na ko atopa khoi gyan mangba khotpa kari kuma amata tawdabanina maybe just wear it out haidi sigi di layeng na ba hida laina amata laite antibiotic thabasu yadamnina khotabanina nang yomda halo aduga let's see na haraba ado mayumda puthara kansda unfortunately sems gi anabase henjale ene mayam haidi ma husi ma makok ngaubi hobudagi di seizure gumba tawrakpa adagi magi makok se hekta khoigi makok ngauraga humanga se pungka kabi tawbudagi ma se amok doctor da muras tawre diagnose tawba matungdagi husiki numit mana husiki anabase diagnose tawraba matungda magi case di worse oire haina ma se diagnose tawre
ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛ ꯂꯩꯔꯒ ꯃꯥꯁꯦ ꯀꯣꯃꯥꯗ ꯆꯪꯈ꯭ꯔꯅꯤ ꯀꯣꯃꯥꯗ ꯆꯪꯕꯁꯦ 420 days ꯍꯥꯏꯅ ꯃꯥꯁꯦ ꯀꯣꯃꯥꯗ ꯂꯩ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯃꯥꯁꯦ ꯀꯣꯃꯥꯗ ꯂꯩꯔꯒ ꯅꯣꯡꯃꯗꯤ ꯃꯥꯁꯦ ꯍꯧꯒꯠꯂꯛꯑꯦ ꯍꯧꯒꯠꯂꯛꯄꯁꯤꯗ ꯃꯥꯒꯤ ꯃꯔꯥꯏꯕꯛ ꯊꯤꯔꯤꯁꯦ मागी ब्रेन गा मागी आई मिटकी लेंबा अदुगा ब्रेन मीना ngang ताबा अदगी हेना मागी मखा मसा मखा सिंजे लोइना पैरालाइज ओरे माजे लेंबा खोटपा अमत ngamdare चाबबु ngamdare चाबसिना फीडिंग ट्यूब हापचलगा मोइ गसागी ट्यूब तुदगी चाइंजांग थादबा अदगी मसागी वॉशरूम नु चंगबा खोटपगी मथंदा हाइबा ngamdaba adagi seizure tawba khotpa tawbadagi mama sina mase 24 hour 24/7 care tawe hai assistance ama yaudadi kanano na mase senadragadi magi machagi thaba amata tawba ngamdabadagi ma je mama na yam phajana senabi kholen hai nasagi nungdangda moina slug chaba numituda mama na ba ma moina ju hena chaw ne kainaga hairuba mama na ba ma kano Jimmy Galvin kauba mamanaba magi di yamna best friend magi close friend ni masu laaga masina haidi yam penda bado moina numituda min char nu kaina haida bida chaw ni injalubagi asigi thaudok se thoi ni ko kaina haibagi nungai tabagi mana laaga mamana bi manaksida kolaga kaptana khotana mana I am very sorry aina nang do slug to chaga no na khamhauda bado numituda khoisuna you su loina ngawrabani na adudugna asi numit se thoi khole yam pende khote kainaga kaptana khotana tawbase Sam sina di loin khangaga madi karim bugleng badi ngamde just magi emotion do khak show tawbudu mami tagi mapi or tare hai adu khitang khangame hai mase adagi mana moi mamana asigumba smaina awareness kai ka se maya mamana basing do yawroga tawhandana tawre aduga sahi ahum Muziki hospitals da laira matungda mase motorized wheelchair amada release tawre chahi laira matungda aduga mase kui dana chahi manga amaga hingamme hai adusu mama dusu yam warabado haidi macha nupa dugi mawong du yengbane macha nupa duna adum kappaga kaim bokti haiba wasu ngangba ngamde chaba mathanda chaba zu ngamde just mai gi mamituna khappaga yes or no khitang khak haidi nang chakchagera yes no haragan ani adug maina tawraga leibasida mana su mathanda seasoning bagi phawrokpa gumba yaubajani duduna mama duna su yamna waban ai ichanupa se no nonsense no bullshit ichanupa ne dubu sigi phibam magi decision ama soirubaduna sigi phibam si yawe kholi haibagi mayamda awareness ka su mayam tawbi kholi aduga ma chahi manga gi matungda mathanda mai gisagi infection jene henjandana ma se sikhre mamana ba sing kai na su adoi matang da yamna moigi Sydney news channel da kari krakta mai gi paujen yamna pidana khotana tawbigi adone smaina Sam Ballard ki chahi 53 sudangari ba pakhang macha duna just one drunken night decision ama soidana dare tongnarubadagi papunsido mange aduna mayam pakhang macha mayam haidi naha sing noina daredevil noigi noi dare tongnaba truth or dare tongnaba matamda yamna cheksin biyo ani suba warisina koi 73 years old DORRIS STAUFFER haina ahan namana laigidabada science ki experiment tawdoine na body se pi khraga adugi matang da scandal thokpagi wari ni DORRIS se 2013 da maje Alzheimer naraga maje siraga doctor na hai se magi Alzheimer se mutate tawba mali oina amu phogba udriba adugumba Alzheimer gi brain gi mutation gi anogba ui aduna magi brain se akhoi se magi study tawningi kholi atopa mayam mi atopa da help tawna khotna ba ina magi machanupa Jim STAUFFER sida haibadagi Jim sina magi mama na su pamgani aduga mama dugi brain amaduna haidi brain tissue ma magi layengba pibaduna karigumba mi mayam help tawba ngamagadi kayam kanagani na mase adugi idea aduda yaninge yaraga mana huziki magi brain bu yengiba neurologist da mana hoi ai donate tawrage kholage na mana haijare hairaga ngasagi
matam se brain se donate to bagi matam se lak pasida neurologist tu na for some reason tu di moina hydre ko Doris ki kano se low ba yar roi khol roi na hairaga mana body je pirapadagi gym sina khale ai gi imana asigumba haina mutation hadi alzheimer se yam logic US ta naramni even India da su yam narabni koina thaina angawari ngai da ahanora peng choyena hek haibi bado adu alzheimer makhana mani ba nari se alzheimer se kamaina toge haibada tapna kawba hora ani maming kawba hora ani mai mari mata kawba hora ani macha maming kawba hora ani mai gi hek loina bi bo kawra ani adagi chagani haibasi kawra ani adui matungda mayumda leina mayumji haidi changuraga karai dei thopam khangdana daina kawra ani aduga kona sor honba kawra kanda sidoine ba alzheimer haiba laina se sigi laina se khoina thaina angawari ngai da khangdamina khoina ahanjengda pengchoi na haibibdo aduni ada hojiki Dorisigi machanupa sidi gym sidi pura hojiki idea sida madi loop khareba haidi aigi imagi brain se yamna rare oiba mutation ama tawraga na banina aina karigumba science ki experiment amada isa ai pi khragadi yamna kanaba phangani na maje khanbadagi Arizona gi Phoenix da laiba biological resource center haiba ama da lai asijigi center sina institute sina kai dawe habida body parts singje lauraga moina khoidi ngasai gi experiment tawdawba adogi body part to khak lauthoga rest of the body do moina mai tharaga cremate tawraga moigi ashes moigi soina kano utto adudo adumaina pi na kholena masana thigalaga phangbadagi yamna maming chatpa mafamni ko asigi kaino se huziki Phoenix da laiba institute se khoigi body mayam makhan mayam body makhan mayam sigi lawba khotpa tawraga experiment tawbagi mafamni adama sina contact tawra moina hoi as we will be very happy to accept your mom's haidi magi brain do ai khoi accept tawbado it will be a huge honor khoigi experiment magi do yamna thina rare oiba genetic haidi yamna rare oiba mutation oibanina it will be an honor aduna phare khole and mana free dani ko donate tawri disu paisa ga lob jana de mana just magi mama duna purpose ama lairame haibagi tongning bagi ne ba mana daina pi khre piraga gymgi mama sujiki moigi center du da pire adagi mana ngasai form je da e basida gym sina hairi se indicate tawri je magi brain khitang khak extract to rest of the body do adudo nani cremate tawra matung da dugi utto ngona bibiro ai adudo khak pame na mana iraga mana pikhraga numit tarani mu pikhre duga numit tarani mu leiraga mase mail da wooden box amada mail am lae box daida akoi gi kano macha ma container macha am yaurame container sida Doris saina mamaji maming iraga ut yauraga pire sum khak adada note su kaim thade khote haidi rest of the body do sumaina mai thai sumaina tawi khole kaim I davida note kam ta yaw davida for Doris haidi from Doris ki body na moigi ma ibdu da iraga thamame ada gym jina khale ka inu moi sibu note somte ide khote kari do inu khol kaim so haide hoi do aina note da aina form da igramnina khotpanina moisu tawramani da namase khallaga leire sahi ma leraga hojiki mafamse FBI na rate tawraneba rate tawrisina kaigino haibada ngasai yamna khoi mayamamna mi memna complain tawre moigi body haina body donate tawbasing se moina illegally market ta yolena moina instead of research tawbagi makada moina part of mahuta moina illegally yole kholena case mayam na complain mayam tawrakpadagi FBI na rate tawraga investigation hore at least 20 bodies mokti moina yon ghare na adumaina lae ado hojiki FBI duna thijal humjala matungda maraiba thiba haigadara gym gi mama su aduda yaw lerame moina yon basida gym gi mama sina kaida yoli haibada koigi US ki military gi moigi experiment tawbamda yolamdoini yon basina hujiki moina landaga chatpada
ꯑꯩꯈꯣꯏꯒꯤ ꯕꯣꯝꯗꯒ ꯅꯦꯠꯂꯨꯔꯒ ꯃꯥꯏꯟꯁꯇꯒ ꯅꯦꯠꯂꯨꯔꯒ ꯄꯣꯛꯈꯥꯏꯕꯗ ꯀꯔꯝꯃꯥꯏꯅ ꯀꯔꯤ ꯏꯐꯦꯛ ꯊꯣꯛꯏ ꯀꯔꯤ ꯕꯣꯗꯤ ꯄꯥꯔꯠꯅ ꯀꯔꯤꯗ ꯇꯧꯏ ꯈꯣꯠꯂꯤ ꯀꯥꯏ ꯍꯥꯏꯕꯒꯤ ꯇꯥꯏꯞꯀꯤ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯑꯃꯗ ꯉꯁꯥꯏꯒꯤ ꯃꯃꯥꯁꯦ ꯆꯤꯌꯔ ꯃꯥꯟꯕ ꯑꯃꯗ ꯁ꯭ꯇ꯭ꯔꯦꯞ ꯇꯧꯔꯒ ꯍꯧꯖꯤꯛꯀꯤ ꯕꯣꯝꯁꯦ ꯊꯝꯃꯒ ꯃꯈꯥꯗ ꯊꯝꯃꯒ ꯕꯣꯝꯁꯦ ꯄꯣꯛꯈꯥꯏꯍꯟꯕꯗ ꯃꯃꯥꯁꯦ ꯍꯧꯖꯤꯛꯀꯤ ꯕꯣꯝ ꯄꯣꯛꯈꯥꯏꯍꯟꯕꯗ ꯑꯗꯨꯒꯤ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯗꯨꯗ ꯃꯃꯥꯁꯦ ꯌꯥꯎꯔꯒ ꯃꯃꯥꯁꯤꯒꯤ ꯃꯣꯏꯅ ꯄꯤꯔꯛꯏꯕ ꯉꯁꯥꯏꯒꯤ ꯎꯠꯇꯨꯗꯤ ꯃꯃꯥꯗꯨꯒꯤ ꯃꯈꯨꯠꯇꯨ ꯈꯛꯇꯅꯦ ꯑꯗꯨꯒ ꯔꯦꯁꯇꯨꯗ ꯕꯣꯗꯤ ꯄꯥꯔꯠꯇꯨꯗꯤ ꯕꯣꯝꯗꯨꯅ ꯄꯣꯛꯈꯥꯏꯕꯗ ꯄꯨꯛꯆꯥꯏ ꯆꯥꯏꯗꯅ ꯑꯝꯇ ꯊꯤ ꯐꯪꯗꯕꯅꯤ나 ꯃꯣꯏꯅ ꯃꯈꯨꯠꯇꯨ ꯈꯛꯇꯪꯈꯛ ꯃꯩ ꯊꯥꯔꯒ ꯖꯤꯝꯗ ꯁꯦꯟꯅꯕ ꯑꯣꯏ ꯂꯩꯔꯝꯃꯦ ꯃꯣꯏꯅ ꯉꯁꯥꯏꯒꯤ ꯖꯤꯝꯒꯤ ꯃꯃꯥꯒꯤ ꯕꯣꯗꯤꯁꯦ US ꯃꯤꯂꯤꯇ꯭ꯔꯤꯗ ꯀꯌꯥꯗ ꯌꯣꯜꯂꯤ ꯍꯥꯏꯕꯁꯤꯗ ꯃꯣꯏꯅ ꯏꯂꯤꯒꯦꯜꯂꯤ ꯄꯩꯁꯥ ꯇꯥꯜꯂꯤꯅꯤꯀꯣ ꯕꯣꯗꯤꯁꯤꯡꯗꯣ ꯃꯤꯅ ꯃꯣꯏꯅ ꯗꯣꯅꯦꯠ ꯇꯧꯕꯗꯣ ꯂꯧꯔꯒ ꯃꯣꯏꯅ ꯌꯣꯟꯕꯁꯦ $5,893 ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯟ ꯔꯨꯄꯤꯁꯇꯅ ꯂꯥꯛ 4 ꯍꯥꯏꯇꯥꯔꯦꯅꯦ almost lakh 5ꯗ ꯌꯣꯜ ꯂꯩꯔꯝꯃꯦ ꯃꯣꯏꯅ ꯕꯣꯗꯤꯁꯦ ꯑꯗꯨꯗꯒꯤ ꯉꯁꯥꯏꯒꯤ 20 ꯐꯦꯃꯤꯂꯤꯗꯨꯅꯦ ꯖꯤꯝꯒꯤ ꯐꯦꯃꯤꯂꯤꯗꯨꯅꯦ ꯇꯥꯕꯗ ꯃꯣꯏꯗꯤ ꯊꯃꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯤ ꯃꯃꯥꯗꯣ ꯃꯥꯅꯗꯤ ꯔꯤꯁꯔꯁꯀꯤꯅꯦꯅ ꯄꯤꯖꯈ꯭ꯔꯒ ꯔꯤꯁꯔꯁ ꯇꯧꯗꯕꯤꯗ ꯌꯣꯜꯂꯒ ꯂꯩꯔꯝꯕꯗꯣ ꯑꯗꯨꯒ ꯌꯥꯝꯅ ꯉꯛꯏꯁꯤꯁꯨ ꯍꯧꯖꯤꯛꯀꯤ FBI ꯗꯨꯅ ꯍꯧꯖꯤꯛꯀꯤ ꯁꯦꯟꯇꯔꯗꯨꯒꯤ ꯃꯣꯏꯒꯤ ꯃꯦꯟ ꯑꯣꯐꯤꯁ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯗ ꯆꯪꯉꯒ ꯑꯃꯨꯛ ꯍꯦꯟꯅ ꯊꯤꯖꯤꯟꯕ ꯀꯥꯟꯁꯤꯗ नुपा अमगी मकोक्ता नुपा अमगी बोडीदा नुपीगी मकोकसे खोगी फोसला थममगा खोगी ट्रॉफी की टाइप ता लेरमी इ मफमसे अदो हुजिक मफमसे शट डाउन तौदना अदगी ngasai 20 family दुने जिम दुने मोइसना सू तौरानी ओइना केस तौरा खोलगा हुजिकी 20 family से including gym से मोइना settlement से करोड़ चामरी गा यांखै अदु फंगे हायो जिकी सेंटर दुदगी करोड़ 150 गी सेटलमेंट दा मोइसे दुमाइना फंगागा केसे लोइसनगरे अदु हुजिकी फैसिलिटीज दी क्लोज डाउन तौरे अदुगा अतोपा लाइबा खोगी साइंस की रिसर्च की मोगी सेंटर में हमसे लोइनमक मोगी कनो चले हाय इन्वेस्टिगेट तौबा चला खोलगा अदु हुजिकी US अदुगी मतुंगदगी हेक्ट मोगी फ्रॉड तौबगी बॉडी योनबगी ब्लैक मार्केट की कई की मैम से त ब्लो अप तौबदगी FBI ने सेंटर मैम रेड तौदना खोतना दुगुंबा इलीगली बॉडी योनबा खोटपा दुगुंबा मैम दो फागतना तौगी 2013 कनो से मोगी असिगी मतम से मतंग सिदागी वरी से लोइसनजरगे मैमना आइगी सुसिगुंबा वरी फॉर्मेट से पामगदी लाइक तौबियु शेयर तौबियु सब्सक्राइब तौबियु अदुदी मथंगी वरी दमु थेक्नरसिको मैम बाय